tao khỏi lẽ cái này là mi cho tan được mai nữa cái gì phụ chân đồ đây nè phải bữa cái này nè ina mai cái này chứ cái này là mi này cái gì đó ni police phá bala cái đó ni police phá bala cái gì cái máy trong đấy Zevi Sohal hi cái nó tao đó phone lại sao ra Zevi Sohal hi hello Jebi thank you for joining in my life how are you chị tuần chứ ba chị ăn ngon ngày cái quả cái năng tuồng cái đó thôi bên nili couple ai lại nhục sĩ lão lão vậy thằng gì nili mai này akhoi ki imana bi sin nang channel do share to bi gi bani ha ba subscribe to bi wai na Mama ha thôi bên nili couple one like done thank you nili mana subscribe kem kar ke chị tuần hay wo da thau hai ke wo da hay thau hai ke Robita kitchen hello hem ai mami sa dum bobi ana kabi ko hem se khoi nu pa gi mami ni dum ai na join to bane ba ko chị tuần nó đi pizza ni और कौन कौन आया है हाँ chị tuần ni thôi bên này couple thank you che thank you hai kano thôi bên này couple 92 o ka jara ni dai ju dum anga bang kai share to be cái nó cái nó yes cái đó giải quyết lần đó cái đó Robita kitchen two like done thank you che thôi bên này couple thawai nhai te bo che as kaim khalu no hai nang bu puna mo su tawi ni nang atha dana te nang ina khitang lai bok thiru ba nang gmail la message la ko da nang khangau dra bo ni ma message te la ko ni gmail da ai gi su ne strike ta ge ma tana gmail la ya ba maku ai mi matu to bira wai jana pi jang ron sum tri ja matu do dasbin no ja da thôi bên này cái yang cha iroli ne ni ma nan di cái yang cha ge ngang là cái này nó phone tao ni nang receive tao te phone ja da ja ra ba ni ma na Papa đi ba tao khale ma mobile jing ge haira ra ne na ina hujik thari ba horen thara horen do mobile lo jing hang ge haina ni ma ise share to bo na kana da no ngang jing en mai na police na pha ja ni baba police na pha la ja ni hai ni na su hay ni live thara mama se ma tana live thara ni do ina ngun thana mobile jing mai tao nu mama cái nó này bây giờ rồi vậy đi cái rồi mà cái rồi live pa de mình just pa đấy sao nó pa cái nó coi ra nó bây giờ đang khi mình kì tao gần đó ba tao nghe đấy bộ nó xong rồi chắc là này nó kia chắc là kia đoàn tao đâu có đi live gì cái con không đi nữa ôi cái đi nữa là tao lấy chuyện của tao luôn mà thôi bây giờ thôi bên này couple thawai nhung ta bana phone ka wari chana ni ba kana ma wari chana ra ni mind fresh ho ja angau bu ji kem kalu nai si da mang ta bu is dum jara jara krak to ji jama da cinta ta gono khoi myam ni si dia to bi ta bi nai mo kada si nei nai ta jang mo kada si jana ga i phone lau dai to jong tu papa orange jeng ta mi ji ka tu papa na orange jeng tôi mà máy lại thằng mà thì nó mà chú thóc liên như này nó dùng cái nào nè đi nè nóนี่แม่มาthìนี่ก็ไม่ยิงจะปากนายไม่ถึงตรง
ꯇꯧꯕꯤꯌꯣ ꯏꯁ ꯃꯤꯒ ꯂꯩ ꯂꯥꯛꯇꯣꯏꯅꯦ ꯌꯥꯝꯅ ꯊꯣꯏꯕ ꯅꯤꯂꯤ ꯒꯣꯄꯥꯜ ꯖꯥꯔꯦ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯊꯣꯏꯕ ꯅꯤꯂꯤꯒ ꯀꯥꯅꯦꯛ ꯂꯩꯕ꯭ꯔꯣ ꯔꯣꯕꯤꯇꯥ ꯅꯤꯂꯤꯃꯥꯁꯦ ꯃꯥꯒꯤꯅꯦ 1K ꯌꯧꯔꯝꯗꯥꯏꯗꯅꯦꯀꯣ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯀꯛꯈ꯭ꯔꯦ ꯍꯥꯏꯕ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯣ ꯑꯗꯨ ꯑꯦꯛꯖꯦꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯥ 1K ꯌꯧꯔꯝꯗꯥꯏ ꯑꯦꯖꯦꯟꯅ ꯁꯝꯊꯤꯡ ꯌꯧꯔ ꯀꯛꯈ꯭ꯔꯤꯅꯤ ꯑꯗꯣ ꯅꯣꯏ ꯃꯌꯥꯝꯅ ꯃꯥꯒ ꯀꯅꯦꯛ ꯑꯝꯇ ꯂꯩꯕꯤꯌꯨ ꯃꯥꯁꯨ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯅꯤꯀꯣ ꯔꯣꯕꯤꯇꯥ ꯊꯣꯏꯕꯅꯤꯅ ꯀꯣꯄꯜ ꯂꯩꯕꯅꯤ ꯊꯣꯏꯕꯅꯤꯅ ꯀꯣꯄꯜ ꯆꯦ ꯅꯪꯒꯤ ꯍꯥꯟꯅ ꯅꯧꯔꯤꯉꯩ 10ꯃꯨꯛ ꯍꯥꯞꯄꯤꯒꯤ ꯑꯉꯝꯕ ꯇꯧꯔꯛꯀꯦ ꯑꯃꯨꯛ ꯁꯤꯅ ꯍꯥꯞꯄꯤꯒꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯩ ꯉꯁꯥꯏꯗꯣ ꯌꯣꯔ ꯁꯤꯁꯇꯔ ꯖꯥꯏꯐꯥꯏ ꯍꯥꯏꯅ ꯑꯃ ꯂꯩꯇ꯭ꯔꯥꯅꯦ ꯖꯥꯏꯐꯕꯤꯒꯤ ꯀꯩꯅꯣꯗꯣ ꯖꯥꯏꯐꯕꯤ ꯆꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯉꯣꯟꯗꯁꯨ ꯍꯥꯏꯈꯤꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯩꯕꯔꯥ ꯍꯩ ꯃꯈꯨꯠ ꯆꯃꯥꯞꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯩꯕ ꯌꯥꯗꯕ ꯅꯨꯃꯤꯠꯇꯅꯦ ꯊꯤꯅꯦꯕ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯅꯤꯂꯤꯃꯥ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯑꯣꯀꯦ ꯑꯗꯣ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤ ꯑꯗꯨꯗꯤ ꯔꯣꯕꯤꯇꯥ ꯇꯧꯃꯤꯟꯅꯁꯦ ꯔꯣꯕꯤꯇꯥ ꯀꯤꯆꯟꯁꯦ ꯀꯥꯏꯒꯤꯅꯣ ꯁꯤꯜꯆꯔꯒꯤꯅꯦ ꯍꯥꯏꯔꯣ ꯁꯤꯜꯆꯔ ꯃꯅꯨꯡꯒꯤꯅꯦ ꯍꯥꯏꯔꯣ ꯕꯠꯇꯣ ꯁꯤꯜꯆꯔ ꯀꯔꯝꯕ ꯂꯩꯀꯥꯏ ꯀꯔꯝꯕ ꯖꯒꯥꯗꯅꯣ ꯂꯥꯏꯐ ꯊꯥꯏꯁꯦ ꯃꯤꯒ ꯌꯥꯝ ꯆꯪꯉꯛꯇꯦ ꯃꯤꯒ ꯈꯪꯅꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯅꯪ ꯑꯣꯏꯅꯤꯡꯉꯤꯗꯅꯤ ꯆꯥꯛ ꯂꯥꯝꯁꯜꯂꯛꯑꯦ ꯏꯃꯥꯗꯤ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯁꯤꯜꯆꯔ ꯄꯥꯔꯃꯅꯦꯟ ꯅꯠꯇꯦ ꯑꯣ ꯑꯦꯛꯖꯦꯛ ꯀꯗꯥꯏꯒꯤꯅꯣ ꯀꯩꯁꯨꯝ ꯍꯪꯒꯣꯏꯒꯅꯨ ꯁꯨꯝ ꯍꯥꯏꯌꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤꯅ ꯃꯇꯝ ꯍꯥꯏꯗꯤ ꯑꯦꯛꯖꯦꯛꯇꯣ ꯈꯪꯅꯔꯒꯗꯤ ꯐꯩꯅꯀꯣ ꯄꯤꯔꯝꯒꯅꯤ ꯀꯩꯒꯤ ꯄꯤꯔꯝꯃꯣꯏꯗꯣꯏꯅꯣ ꯄꯤꯔꯝꯒꯅꯤ ꯀꯩꯒꯤ ꯄꯤꯔꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯇꯥꯕ꯭ꯔꯣ ꯀꯤꯖꯩꯌꯦ ꯗꯣꯟꯀꯤ ꯇꯧꯔꯒꯗꯤ ꯍꯩꯕ ꯌꯣꯡꯗꯣ ꯐꯝꯃꯨꯁꯦ ꯏꯃꯥ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯄꯨꯄꯨ ꯐꯖꯅ ꯆꯠꯊꯔꯛꯑꯣ ꯈꯔ ꯆꯠꯊꯔꯛꯑꯣ ꯍꯥꯏꯒꯦ ꯄꯣꯠꯇꯣ 1 2 ꯗ ꯍꯥꯏꯁꯦ 21 3 1 2 ꯍꯥꯏꯔꯗꯤ ꯃꯣꯕꯥꯏꯜ ꯄꯤꯔꯦ ꯈꯜꯂꯣ 1 2 3 ꯌꯥꯎꯁꯅꯨꯅꯦ ꯑꯣꯏ ꯏꯀꯨꯕꯣ ꯏꯇꯦꯟ ꯀꯧꯔꯤ ꯃꯥꯅꯦ ꯏꯇꯦꯟ ꯀꯧꯏꯅꯦ ꯀꯥꯏ ꯆꯠꯂꯦ ꯑꯃꯨꯛ ꯊꯣꯏꯕ ꯅꯤꯂꯤ ꯀꯣꯄꯜ ꯅꯣꯏꯅ ꯑꯉꯝꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩꯒꯤ ꯇꯧꯔꯣꯏꯗꯅ ꯇꯧꯒꯅꯤꯅꯦ ꯅꯤꯂꯤꯃꯥ ꯅꯪꯒꯤꯗꯃꯛꯇ ꯅꯆꯦ ꯂꯩ ꯋꯥꯒꯅꯨꯅꯦ ꯅꯤꯂꯤꯃꯥ ꯅꯪꯁꯨ ꯌꯨꯝ ꯁꯥꯔꯤꯕꯅꯤꯅ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯁꯨꯕꯅꯤꯅ ꯊꯕꯛ ꯀꯜꯂꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯎ ꯏꯇꯩꯅ ꯀꯧꯔꯝꯃꯤ ꯍꯥꯏꯃꯤꯌꯦ ꯊꯣꯏꯕ ꯅꯤꯂꯤ ꯀꯣꯄꯜ ꯏꯕꯥꯏꯗꯁꯨ ꯇꯧꯍꯜꯂꯣ ꯇꯧꯍꯜꯂꯛꯀꯦ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯇꯧꯍꯜꯂꯛꯀꯦ ꯑꯗꯨꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ हाँ क्या करेगा अदो एक जाना था मुझे ना एक जाना था आई पी गया आई अतो पी गया
ꯄꯤꯒꯅꯨꯅꯦ 오 생각해 생각해 쉐쉐. जाएगी ये मेरी है and this is for you tidak apa kan Apa tuh nih? coba nih kalau belum suka mbak aku maksudnya tuh kangen kangen ya aku suka macam telepon apa itu aku juga kali ini siap aku jangan tahu ini ngomongต้องทานก็แต่ว่าไลฟ์สไตล์เล็กกับน้ำลายเปียกนี่ทำกันจังเลยดีกว่าเอ้ยต้องจันอันนี้แม่ปลุกคนจ่ายที่เรานั่นอย่างจ้ะCanu. Ngami hida. apa yang kau cakap pergi tanya on dan dia lain jalan ini aja hai bên sẽ chú giáo ra cái live xe cái giáo rồi nó giáo này cả là cái gì mày ám lạc tới đồn ra cái đầu đi cái đồn ra sang cái tuổi được quá cái gì live xe cái năm thà tầm này thà đây này bạn các bộ con trai này thì lao cả thì ra lao mình phải phơi này ra là cái vật đấy ạ không ạ con như em như cái nào lấy cho mà là lấy cái sao có cái thà này rồi nó hụt rồi vậy nó mi lạc rồi cũng ngầm thì đúng lấy chỉ này là khăn lên ra cái ra mi lạc rồi cả cũng ngầm mình cũng lấy rồi hay đua cũng ngầm một tháng dạ cũng ngầm một tháng mi lạc cái ra ngày rồi Itu. không muốn nhà lỗi nó này nè nó mới làm ra đấy
ꯄꯛꯇꯕ ꯃꯤꯅꯤꯅꯦ ꯅꯪꯁꯨ ꯑꯣꯟꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯃꯤ ꯂꯥꯛꯄꯗ ꯑꯗꯨꯝ ꯄꯨꯡ ꯑꯃꯃꯨꯛ ꯊꯥꯎꯔꯛꯀꯗ꯭ꯔꯥ ꯆꯪꯅꯔꯛꯀꯗ꯭ꯔꯥ ꯀꯨꯏꯅ ꯊꯥꯔꯒ ꯀꯩꯅꯣ ꯑꯦꯕꯤ ꯇꯧꯊꯣꯛꯁꯨ ꯄꯨꯊꯣꯔꯛꯁꯅ ꯂꯥꯏꯔꯤꯛ ꯆꯥꯔꯣꯏꯒ ꯀꯣ ꯉꯥꯏ ꯇꯧꯁꯤꯀꯣ ꯀꯩꯅꯣ ꯇꯥꯈ꯭ꯔꯦ ꯁꯤ ꯆꯥꯈꯣ ꯑꯗꯨꯒꯅꯦ ꯁꯤ ꯗꯁꯕꯤꯟ ꯊꯥꯗꯈ꯭ꯔꯣꯁꯦ ꯑꯗꯣ ꯉꯔꯥꯡ ꯁꯤꯗꯣ ꯑꯝꯇ ꯏꯅꯕ ꯑꯩꯁꯨ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯅ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯑꯣꯟ ꯊꯝꯒꯦ ꯑꯇꯩꯗꯤ ꯄꯥꯝꯗꯦ ꯑꯇꯩꯗꯤꯅꯦ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯃꯣꯔꯣꯛ ꯁꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ꯭ꯔ ꯅꯪ ꯂꯥꯎꯅ ꯃꯌꯥꯗ ꯀꯥꯊꯣꯛ ꯂꯥꯎꯅ ꯆꯟꯗ꯭ꯔꯦꯅꯦ ꯆꯦꯟꯁꯤꯜꯂꯦ ꯁꯤꯗꯤ ꯃꯊꯨꯟꯗꯨꯗꯤ ꯁꯤ ꯃꯊꯨꯟꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯅꯪ ꯕꯦꯛꯇ ꯍꯥꯞꯈ꯭ꯔꯕ ꯈꯪꯗꯦ ꯃꯃꯥ ꯁꯤꯁꯦ ꯃꯊꯛ ꯃꯊꯛꯇ ꯏꯔꯣ ꯅꯪ ꯁꯤꯁꯦ ꯏꯕ ꯍꯩꯇ꯭ꯔꯤꯕꯣ ꯅꯪ ꯏꯒꯗꯕꯅꯤ ꯈꯪꯉꯕ ꯏꯅꯦ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯑꯣ ꯑꯦ ꯑꯦ ꯁꯤꯁꯦ ꯏꯕ ꯍꯩꯇ꯭ꯔꯤꯕꯣ ꯏꯔꯣ ꯃꯊꯛꯇꯒꯤ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯝ ꯌꯥꯔꯅꯤ ꯇꯧꯔꯣ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯅꯁꯥ ꯂꯣꯏꯁꯜꯂꯨꯅꯦ ꯏꯕ ꯍꯩꯅꯕ ꯉꯥ ꯃꯇꯨꯝꯗꯣ ꯇꯛꯈꯥꯏꯔ ꯊꯣꯡꯉꯒꯦ ꯉꯥꯇꯣꯏ ꯏꯕ ꯍꯩꯔꯗ꯭ꯔꯥ ꯃꯊꯛꯇ ꯏꯌꯨ ꯍꯥꯏꯔ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯏꯔꯣ ꯂꯩꯔꯤ ꯑꯩ ꯄꯣꯊꯥ ꯈꯪꯉꯦ ꯄꯦꯟꯅꯤꯡꯉꯥꯏ ꯇꯧꯔꯤ
ꯇꯧ ꯀꯀꯥ ꯕꯤꯖꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯊꯣꯛꯎꯗ ꯀꯥꯏꯗꯦꯗ ꯑꯗꯨꯝ ꯁꯪꯕꯗ ꯑꯗꯨꯝ ꯆꯪꯉꯛꯑꯣ ꯑꯩ ꯑꯗꯨꯝ ꯑꯣꯟ ꯊꯝꯃꯤꯅꯤ ꯃꯤ ꯀꯅꯥꯝꯗꯤ ꯂꯥꯛꯇꯦ ꯏꯔꯦꯖꯔꯗꯣ ꯄꯤꯔꯧꯅꯦ ꯊꯤꯔꯝ ꯂꯥꯛꯏꯅꯦ ꯖꯥꯗꯦ ꯃꯅꯤꯡꯗ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯣ ꯐꯖꯅ ꯌꯦꯡꯉꯨ ꯅꯣꯡꯁꯨ ꯉꯣꯉꯥꯡ ꯍꯥꯏꯅ ꯈꯣꯡꯉꯦ ꯁꯦꯒꯥꯏꯕ ꯇꯥꯔꯦꯅꯦ ꯀꯇꯔꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦꯅꯦ ꯔꯕꯔꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯃꯤꯅꯦ ꯏꯔꯦꯖꯔꯗꯣ Ligen ML hi hello thank you for coming in my life Ligen ML how are you rubber pirau ne kalino ne ima tu mothe ale Ligen ML I am fine okay where you from are you Manipuri or not Keno irawana hairaga tawisa si yana hayo hainaba hayo maitai oimane oramai Ligen ML chak charabo chadrida thongbo thongdri ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯥꯎ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯏꯅꯥꯎꯁꯦ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ Mana yo Mama Ligen ML Anua hoji kanano khangani kana khangde kanano ne B no si dai rong ai khangde kanano ne na wan B ra kana si tai ro B ai ra Anjali Lukram hi hello Anjali Sandai cha ga thabo Gemel Pakpi Pakpi nangne siga changaibane haidi se changaibadu haidi mayam sigi account changakane support ka tawbiu khambra nang se kan gala kona Pakpi jenge se icha no pine ibase jengwai se Ini mayam jeng ko nama Pakpi su lai SR Singa Bobby kaya ke che sobi aina thabak jam busy oramada khalore se na Pakpi jengo se na ona jengo ai mem thoibina jenga urai Ligen ML gana 29 de 29 la kana Pakpi na Haiminasi kaka nangna sanga laibibe mane mi amani paisa leibo jam phaibo kaka na Siso bi mi kha kausan birong ne Anjali ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯖꯔꯦꯅ ꯃꯤꯉꯣꯟꯗ ꯈꯔ ꯏꯟꯚꯥꯏꯠ ꯇꯧꯕꯤꯌꯣꯅꯦ ꯏꯟꯚꯥꯏꯠ ꯇꯧꯕ ꯑꯃ ꯂꯥꯛꯕꯤꯒꯗꯧꯔꯤ ꯇꯧꯔꯤꯁꯤꯕꯣ ꯃꯈꯥꯗ ꯃꯣꯏꯔꯣ ꯁꯤ Sidoiro se si mathata yo Anjali Lukram thakre Asar singa aigi live dadi lakpide kanam kaunaroi
ꯑꯗꯨꯅꯤ ꯀꯩ ꯍꯥꯏꯅꯤ ꯆꯦ ꯁꯣꯕꯤ ꯑꯩꯗꯤ ꯑꯗꯨꯝ ꯅꯪꯒꯤꯗ ꯂꯥꯛꯄꯅꯤꯗ ꯁꯪꯕ꯭ꯔꯥ ꯑꯗꯨꯝ ꯆꯪꯉꯛꯄꯅꯤꯗ ꯑꯩꯒꯤꯗꯕ ꯍꯧꯖꯤꯛ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯤꯁꯤꯅꯤ ꯂꯥꯛꯄ ꯌꯦꯡꯉꯨꯗꯅ ꯁꯤꯒ ꯍꯥꯟꯅ ꯄꯨꯟꯅ ꯃꯅꯥ ꯂꯥꯏꯅ ꯄꯨꯔꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯑꯈꯪꯕ ꯃꯤꯅ ꯆꯪꯖꯔꯦ ꯑꯗꯨꯅꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣꯅꯦ ꯐꯦꯟ ꯊꯥꯕꯗ ꯆꯩ ꯆꯥꯅꯤ ꯑꯦꯁ ꯑꯥꯔ ꯁꯤꯡꯍ ꯑꯩꯉꯣꯟꯗ ꯒ꯭ꯔꯨꯞ ꯑꯝꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗꯁꯨ ꯒ꯭ꯔꯨꯞ ꯑꯝꯇ ꯂꯩꯇꯦ ꯒ꯭ꯔꯨꯞꯀ ꯀꯅꯥꯝ ꯖꯣꯏꯟ ꯇꯧꯗꯦ ꯑꯗꯨꯅꯔ ꯀꯩꯅꯣ ꯂꯥꯏꯞꯇꯒ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯤꯁꯦ ꯏꯔꯣ ꯆꯅꯨ ꯀꯣꯠꯊꯧ ꯍꯥꯏ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯆꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯀꯨꯏꯔꯦꯅꯦ ꯎꯅꯗꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯕꯁꯨ ꯀꯅꯥ ꯀꯅꯥ ꯒ꯭ꯔꯨꯞꯀ ꯂꯩꯔꯗꯤ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯕꯥꯇꯣꯟ ꯈꯔ ꯊꯥꯕꯤꯌꯣ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯏꯁꯩꯁꯤꯡ ꯑꯦꯁ ꯑꯥꯔ ꯁꯤꯡꯍ ꯂꯥꯏꯐꯀ ꯈꯤꯇꯪ ꯆꯠꯊꯧ ꯅꯪ ꯈꯤꯇꯪ ꯆꯠꯊꯧ ꯂꯥꯏꯐꯀ ꯕꯗꯂꯥ ꯂꯥꯏꯐ ꯈꯪꯒꯅꯤ ꯃꯊꯪ ꯂꯥꯏꯐꯇ ꯅꯨꯡꯗꯥꯡꯗ ꯊꯥꯔꯛꯑꯣ ꯆꯦ ꯁꯣꯕꯤ ꯅꯨꯡꯗꯥꯡꯗ ꯑꯩ ꯁꯪꯒꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯑꯩ ꯁꯪꯒꯅꯤ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯁꯥꯕꯒꯤ ꯃꯤꯁꯇ꯭ꯔꯤ ꯂꯥꯛꯄ ꯍꯧꯔꯦꯕꯀꯣ ꯑꯗꯨꯅ ꯕꯤꯖꯤ ꯌꯥꯝ ꯑꯣꯏꯌꯦꯕ ꯆꯅꯨ ꯀꯣꯟꯊꯧ ꯆꯅꯨ ꯀꯣꯟꯊꯧ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯆꯅꯨ ꯅꯪ ꯃꯅꯤꯄꯨꯔ ꯂꯥꯛꯑꯝꯕ꯭ꯔꯣ ꯑꯅꯤꯁꯥ ꯁꯔꯃ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯁꯥ ꯑꯩꯒꯤ ꯂꯥꯏꯐ ꯈꯨꯗꯤꯡꯃꯛꯇ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒ ꯀꯅꯦꯛ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯁꯨ ꯑꯅꯤꯁꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯅꯤꯁꯥꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯖꯔꯤ ꯑꯅꯤꯁꯥꯅ ꯂꯦꯞꯇꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝ ꯐꯣꯔ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯆꯦ ꯑꯟꯖꯂꯤ ꯃꯃꯥ ꯆꯦ ꯁꯣꯕꯤ ꯁꯥꯎꯔꯛꯏꯅꯦ ꯁꯥꯎꯕꯩ ꯏꯁꯇꯤꯀꯔ ꯊꯥꯔꯛꯏꯅꯦ ꯆꯦ ꯁꯣꯕꯤ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯀꯤꯖꯩꯀꯣ ꯑꯩ ꯌꯥꯝ ꯋꯥꯔꯤꯖꯥꯠꯅꯤ ꯍꯧꯖꯤꯛ ꯑꯩ ꯁꯥꯎꯅꯕꯒ ꯉꯝꯃꯣꯏꯀꯣ ꯑꯩ ꯏꯪꯊꯗꯣꯏꯅꯤ ꯅꯪꯅ ꯁꯥꯎꯔꯁꯨ ꯍꯥꯏꯕꯤꯔꯁꯤ ꯏꯃꯥ ꯀꯀꯥꯁꯦ ꯇꯣꯁꯅꯥꯒ ꯄꯨꯟꯅ ꯌꯦꯡꯉꯩꯅꯦ ꯀꯀꯥꯁꯦ ꯑꯃꯨꯛꯅꯦ ꯀꯀꯥ ꯅꯪꯅ ꯁꯪꯅ ꯂꯩꯕꯤꯕꯒꯤ ꯃꯤ 9 ꯆꯪꯉꯦ ꯃꯤ 9 ꯂꯩ ꯀꯀꯥꯁꯦ ꯂꯛꯀꯤ ꯆꯦꯜꯂꯤꯕꯣ ꯌꯥꯝ ꯐꯩꯕꯣ ꯑꯦꯁꯥꯔꯁꯤꯡꯅ ꯑꯟꯖꯂꯤ ꯅꯆꯦꯀ ꯎꯕꯤꯗꯦꯀꯣ ꯁꯨꯝ ꯌꯦꯡꯉꯤꯅꯤ ꯆꯦ ꯑꯟꯖꯂꯤ ꯅꯪ ꯆꯦ ꯁꯣꯕꯤꯗ ꯀꯧꯕꯤꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅꯦ ꯀꯔꯤ ꯃꯦꯁꯦꯖ ꯏꯅꯕꯅꯤꯗ ꯀꯃꯦꯟ ꯏꯅꯕꯗꯣ ꯑꯁꯤꯅ ꯑꯇꯣꯞꯄꯅꯤ ꯅꯪ ꯈꯪꯉꯣꯏ ꯅꯪ ꯈꯪꯉꯣꯏꯌꯦ ꯑꯁꯤꯅ ꯀꯦꯃꯦꯔꯥꯅꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯦꯃꯦꯔꯥꯗꯣ ꯍꯥꯏꯗꯤ ꯆꯦꯟꯖ ꯇꯧꯕꯒꯤ ꯑꯣꯟꯊꯣꯛꯄꯒꯤ ꯁꯣꯟꯗꯩ ꯃꯅꯤꯡꯗ ꯌꯦꯡꯍꯟꯕꯒꯤ ꯑꯗꯨꯒꯤꯅꯤꯅ ꯃꯃꯥꯡꯗ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏ ꯃꯤ ꯃꯅꯤꯡꯗꯁꯨ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏ ꯆꯅꯨ ꯀꯣꯟꯊꯧ ꯉꯔꯥꯡ ꯂꯥꯛꯑꯝꯃꯤ ꯑꯣ ꯑꯁ ꯑꯩ ꯂꯩꯔꯝꯃꯗꯤ ꯐꯪꯅꯖꯥꯠꯅꯤꯀꯣ ꯁꯤꯗ ꯀꯔꯝꯕ ꯕꯥꯇꯣꯅ ꯇꯧ ꯍꯥꯏꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯔꯤꯁꯦ ꯒ꯭ꯔꯨꯞꯇ ꯕꯥꯇꯣꯟ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯅꯤꯁꯥ ꯑꯩꯉꯣꯟꯗ ꯆꯪꯉꯛꯏꯕꯅꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯆꯪꯉꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯁꯨꯅꯦ ꯀꯅꯦꯛ ꯇꯧꯁꯟꯕꯤꯌꯣꯕꯀꯣ ꯑꯦꯁ ꯑꯥꯔꯁꯤꯡ ꯑꯣꯏ ꯃꯥꯜꯂꯦ ꯀꯤꯖꯩꯌꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯃꯤ ꯃꯀꯣꯛꯁꯦ ꯕꯨꯠ ꯃꯤ ꯁꯤꯔꯒ ꯊꯥꯗꯈ꯭ꯔꯒ ꯁꯔꯨ ꯁꯔꯥꯡ ꯂꯩꯕꯗ ꯃꯥꯜꯂꯦꯕ ꯚꯣꯡ ꯀꯥꯞꯁꯤꯜꯂꯦ ꯚꯣꯡꯒ ꯄꯣꯛꯈꯥꯏꯍꯟꯅꯤꯡꯉꯤꯀꯣ ꯏꯋꯥꯒ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤ ꯍꯩꯃꯤꯟꯅꯁꯤ ꯀꯅꯦꯛ ꯂꯩꯇꯕꯁꯤꯡ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩ ꯍꯟꯖꯔꯛꯀꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯍꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯒ ꯀꯅꯦꯛ ꯇꯧꯕꯤꯌꯨ ꯁꯣꯏꯗꯅ ꯃꯥ ꯍꯜꯂꯛꯀꯅꯤ ꯑꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯀꯥꯅꯤ ꯕꯤꯅꯤꯇꯥ ꯌꯨꯝꯅꯥꯝ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯂꯣꯏ ꯃꯦꯂꯥ ꯆꯠꯀꯦ ꯇꯧꯔꯤ ꯑꯣ ꯍꯧꯖꯤꯛ ꯃꯐꯝ ꯃꯐꯝꯗ ꯃꯦꯂꯥ ꯍꯧꯔꯤ ꯃꯥꯜꯂꯦꯅꯦ ꯆꯦ ꯕꯤꯅꯤꯇꯥ ꯃꯦꯂꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯂꯛꯑꯣ ꯀꯥꯏꯗꯦ ꯑꯗꯨꯝ ꯁꯪꯕ꯭ꯔꯥ ꯆꯪꯉꯣꯀꯣ ꯆꯦ ꯕꯤꯅꯤꯇꯥ ꯑꯗꯨ ꯏꯕ ꯂꯩꯗꯤ ꯃꯈꯥꯗ ꯁꯦꯝ ꯑꯗꯨꯃꯥꯏꯅ ꯁꯤ ꯑꯃ ꯏꯔꯣ ꯆꯞ ꯃꯥꯟꯅꯕ ꯁꯤ ꯏꯔꯣ ꯑꯗꯨꯒ ꯑꯩꯅ ꯏꯔꯤꯕ ꯄꯣꯠꯇꯨꯒ ꯏꯔꯣ ꯑꯩ ꯉꯁꯤ ꯋꯥꯕꯅ ꯀꯣꯛꯀ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯟꯖꯂꯤ ꯂꯣꯀ꯭ꯔꯥꯝ ꯆꯦ ꯑꯦꯁ ꯑꯥꯔ ꯍꯣꯔꯦꯟ ꯎꯅꯁꯤ ꯁꯣꯏꯗꯅ ꯔꯣꯁꯀ ꯄꯤꯔꯛꯏ ꯍꯩꯁ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯅꯕꯥꯅꯤꯅ ꯎꯅꯗꯣꯔꯤꯁꯦ ꯑꯩ ꯍꯨꯔꯥꯟꯕ ꯂꯥꯛꯀꯦ ꯍꯥꯏꯃꯤꯟꯅꯁꯤ ꯑꯦꯁ ꯑꯥꯔꯁꯤꯅ ꯀꯩꯅꯣ ꯚꯣꯡꯒ ꯊꯥꯔꯛꯏꯗꯣ ꯑꯁꯦꯡꯕꯅꯤ ꯀꯀꯥꯕꯣ ꯆꯦ ꯁꯣꯕꯤꯁꯦ ꯀꯤꯖꯩ ꯚꯣꯡꯒ ꯊꯥꯒꯠꯂꯛꯏ ꯃꯑꯣꯡꯅꯤ ꯇꯣꯡꯒ ꯂꯪꯉꯛꯏ ꯃꯈꯥꯗ ꯏꯔꯣ ꯁꯤꯗ ꯊꯝꯃꯣ ꯀꯣꯄꯤꯗꯣ ꯁꯤꯗ ꯊꯝꯃꯣ ꯆꯅꯨ ꯀꯣꯟꯊ ꯎꯝꯖꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯒ ꯊꯥꯕꯜ ꯂꯩ ꯂꯥꯎꯅ ꯄꯥꯏꯔꯛꯀꯦ ꯂꯃꯒꯥꯝꯗꯒꯤ
ꯁꯤꯕꯥ ꯊꯥꯕꯁꯦ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯕꯣ ꯑꯩ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯎꯔꯝꯃꯤ ꯁꯥꯊꯤ ꯅꯨꯡꯉꯥꯏ ꯀꯃꯪꯒꯥꯒꯤ ꯊꯥꯕꯜꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯑꯟꯁꯥ ꯁꯃꯥꯖꯤ ꯂꯛꯈꯤꯄꯨꯔꯗ ꯂꯥꯛꯎꯗꯅ ꯂꯛꯈꯤꯄꯨꯔꯗ ꯂꯥꯛꯄꯗ ꯆꯪꯉꯛꯀꯦꯀꯣ ꯆꯦ ꯊꯣꯏ ꯗꯨꯀꯥꯟꯗꯣ ꯃꯥꯏ ꯗꯨꯀꯥꯟꯗꯗꯤ ꯍꯦꯛ ꯂꯥꯛꯑꯦꯕ ꯑꯩ ꯈꯪꯉꯕ ꯈꯪꯕ꯭ꯔꯥ ꯊꯣꯏ ꯗꯨꯀꯥꯟꯗ ꯄꯨꯂꯞꯄꯒ ꯂꯩꯕꯗꯣ ꯂꯛꯈꯤꯄꯨꯔ ꯀꯥꯏꯒꯤꯅꯣ ꯅꯤꯁꯥꯅ ꯁꯥꯔꯁꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯕꯣꯕꯤ ꯅꯖꯔ ꯈꯔ ꯇꯧꯊꯣꯛꯄꯤꯌꯨ ꯚ꯭ꯌꯨꯒ ꯑꯝꯇ ꯀꯥꯗ꯭ꯔꯒꯁꯦ ꯀꯩꯅꯣꯗꯣ ꯆꯦ ꯁꯣꯐꯤ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯃꯣꯔꯣꯛ ꯃꯁꯤꯡꯒ ꯑꯀꯪꯕꯗꯨꯅꯅꯦ ꯁꯤꯗ ꯏꯌꯨ ꯍꯥꯏꯌꯣ ꯆꯦꯅꯦꯜꯁꯦ ꯁꯤꯗ ꯑꯝꯇꯪ ꯁꯤꯗ ꯏꯌꯨ ꯍꯥꯏꯌꯣ ꯁꯤꯗ ꯀꯗꯥꯏ ꯍꯥꯏꯅꯣ ꯑꯗꯨꯒ ꯁꯤꯒ ꯁꯤꯌꯨ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅ ꯁꯤꯒ ꯏꯌꯨ ꯃꯣꯔꯣꯛ ꯃꯁꯤꯡ ꯇꯔꯦꯠꯈꯛ ꯄꯥꯏꯔꯣꯗꯅ ꯆꯦ ꯁꯣꯐꯤꯗ ꯅꯪ ꯆꯦꯅꯦꯜ ꯃꯤ ꯃꯅꯨ ꯉꯥꯏ ꯃꯅꯨ ꯂꯥ ꯃꯅꯨ ꯁꯥ ꯃꯅꯨ ꯍꯨꯏ ꯃꯅꯨ ꯉꯥꯅꯨ ꯄꯨꯝꯅꯃꯛ ꯆꯠꯂꯣ ꯅꯣꯖꯣꯔ ꯄꯨꯝꯅꯃꯛ ꯅꯪꯅ ꯄꯨꯈ꯭ꯔꯣ ꯃꯅꯨ ꯄꯨꯝꯅꯃꯛ ꯁꯤꯅꯔꯤ ꯃꯅꯨ ꯇꯔꯦꯠꯇ ꯁꯤꯅꯔꯤꯅꯅꯦ ꯅꯠꯇꯦ ꯃꯩꯗ ꯂꯪꯁꯤꯟꯈꯣ ꯆꯦ ꯁꯣꯐꯤ ꯃꯥ ꯍꯩꯔꯦꯅꯦ ꯁꯤꯅꯦ ꯁꯨꯃꯥꯏꯅ ꯁꯤ ꯆꯞ ꯃꯥꯟꯅ ꯁꯤꯒ ꯏꯔꯣ ꯃꯔꯝ ꯃꯣꯛꯄꯅ ꯅꯪ ꯃꯃꯤ ꯎꯆꯨꯝ ꯑꯩꯁꯦ ꯑꯖꯦꯟꯒ ꯂꯥꯏꯐꯇꯀꯣ ꯁꯅꯥ ꯍꯩꯒꯨꯖꯝ ꯀꯅꯥꯗꯒꯤ ꯄꯤꯌꯨꯀ ꯍꯥꯏꯖꯔꯣꯏ ꯇꯜꯂꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯅꯥ ꯍꯩꯒꯨꯖꯝꯗ ꯒꯤꯐ ꯄꯤꯕꯤꯌꯨꯀꯣ ꯃꯥꯁꯨ ꯁꯣꯏꯗꯅ ꯔꯤꯇꯔꯟ ꯇꯧꯔꯛꯀꯅꯤ ꯃꯥꯁꯨ ꯑꯅꯧꯕ ꯑꯦꯀꯥꯎꯟꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯔꯣ ꯆꯞ ꯃꯥꯟꯅꯅ ꯁꯅꯥ ꯑꯁꯦꯡꯕ ꯑꯩꯗꯨꯅꯅꯦ ꯈꯪꯕ꯭ꯔꯥ ꯃꯤꯒꯤ ꯀꯩꯅꯣꯗ ꯆꯪꯉꯒꯅꯦ ꯍꯥꯏꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕ ꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯕ ꯇꯟꯗꯅ ꯑꯩꯗꯤ ꯑꯩ ꯆꯦꯅꯦꯜꯗ ꯆꯪꯉꯒꯅꯦ ꯑꯩ ꯀꯣꯟꯇꯦꯟꯁꯤꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯗꯨꯝ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯩꯔꯦ ꯅꯨꯡꯁꯤ ꯁꯥꯔꯁꯤꯡꯅ ꯍꯩꯃꯤꯟꯅꯁꯤ ꯀꯔꯝꯕ ꯄꯥꯝꯃꯤ ꯍꯥꯏꯌꯣ ꯍꯩꯃꯤꯟꯅꯁꯤꯁꯦ ꯏꯁꯥꯅ ꯀꯔꯝꯕ ꯄꯥꯝꯃꯤ ꯍꯥꯏꯌꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯣ ꯆꯞ ꯃꯥꯟꯅꯅ ꯍꯩꯃꯤꯟꯅꯁꯤ ꯅꯣꯛꯂꯩꯌꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯊꯔꯛꯏ ꯀꯀꯥ ꯁꯥꯔꯁꯤꯅ ꯑꯟꯖꯂꯤ ꯎꯅꯐꯝꯒ ꯂꯩꯇꯦ ꯂꯝꯍꯥꯡꯗ ꯎꯅꯧ ꯑꯗꯨꯒ ꯁꯤꯔꯣ ꯁꯥꯔꯁꯤꯅ ꯑꯟꯖꯂꯤ ꯎꯅꯐꯝꯒ ꯂꯩꯇꯦ ꯆꯅꯨ ꯀꯣꯟꯊꯣꯛ ꯄꯥꯏꯔꯛꯑꯣ ꯂꯥꯛꯑꯣ ꯆꯣꯡꯃꯤꯟꯅꯔꯁꯤ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯀꯔꯤ ꯄꯤꯖꯅꯤ ꯆꯅꯨ ꯂꯥꯛꯑꯒ ꯍꯥꯏꯌꯨ ꯌꯦꯡꯁꯤ ꯂꯣꯏꯅ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯣ ꯃꯃꯥꯗ ꯃꯨꯟꯊꯔꯛꯑꯦꯕꯣ ꯑꯩ ꯋꯥ ꯉꯥꯡ ꯑꯃꯗꯨꯁꯨ ꯏꯔꯣ ꯁꯥꯔꯁꯤꯅ ꯂꯤꯒꯦꯜ ꯑꯦꯝ ꯑꯦꯜ ꯕꯥꯏ ꯕꯥꯏ 82 ꯍꯣꯏ ꯄꯥꯄꯤ ꯐꯔꯦ ꯁꯥꯔꯁꯤꯅ ꯑꯩꯁꯨ ꯒꯤꯐꯀ ꯅꯤꯖꯗ꯭ꯔꯦ ꯄꯤꯕꯗꯩ ꯂꯪꯊꯣꯛꯄꯅ ꯍꯦꯜꯂꯦ ꯑꯗꯨꯅꯤ ꯀꯣꯃꯦꯟꯇꯤ ꯁꯤꯌꯔ ꯇꯧꯔꯒꯅ ꯍꯦꯜꯂꯦꯗꯤ ꯀꯩꯅꯣ ꯇꯥꯕ ꯏꯔꯣ ꯀꯣꯃꯦꯟꯇꯤ ꯁꯤꯌꯔ ꯇꯧꯔꯒꯅ ꯍꯦꯟꯅ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯥꯏꯕꯣ ꯑꯩꯗꯤ ꯍꯥꯏꯕꯗꯤ ꯁꯅꯥ ꯍꯩꯒꯨꯖꯝ ꯇꯧꯔꯕꯅꯤ ꯑꯩꯒꯤꯁꯨ ꯍꯟꯕꯤꯔꯛꯑꯣ ꯁꯨꯅꯥ ꯍꯩꯃꯤꯟꯅꯁꯤꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯈꯪꯕ꯭ꯔꯥ ꯃꯉꯣꯟꯗꯒꯤ ꯅꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ 2 3 ꯂꯥꯛꯀꯅꯤ ꯏꯔꯣ ꯏꯔꯣ ꯍꯩꯔꯦ ꯆꯥꯔꯦ ꯏꯔꯣ ꯇꯥꯅꯤꯡꯗꯅ ꯑꯩ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦꯕ ꯑꯩꯅ ꯊꯕꯛ ꯈꯔ ꯌꯥꯝ ꯁꯨꯔꯨꯕꯗꯣ ꯍꯣꯏ ꯏꯔꯣꯏ ꯏꯆꯥ ꯅꯨꯄꯤꯅ ꯏ ꯂꯣꯏꯕꯒ ꯆꯤꯡꯈꯠꯂꯦ ꯆꯦ ꯁꯣꯐꯤ ꯀꯥꯏ ꯆꯠꯈꯔꯦ ꯁꯤ ꯂꯥꯜꯂꯦ ꯁꯅꯥ ꯄꯨꯡ ꯀꯌꯥꯗꯩ ꯍꯧꯗꯣꯏꯅꯣ ꯊꯥꯕꯜ ꯐꯖꯅ ꯏꯔꯣ ꯁꯤ ꯃꯨꯊꯠꯂꯣ ꯌꯥꯗ꯭ꯔꯦ ꯃꯨꯊꯠꯂꯣ ꯁꯅꯥꯕꯤ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅ ꯏꯔꯣ ꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ ꯄꯨꯡ ꯑꯃ ꯊꯥꯒꯦ ꯈꯜꯂꯝꯕꯅꯦ ꯑꯩ ꯊꯥꯔꯔꯣꯏꯒꯦ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯑꯩ ꯂꯣꯏꯁꯟꯕꯒꯤꯕꯨ ꯍꯩꯃꯤꯟꯅꯁꯤ ꯀꯀꯥ ꯀꯩꯅꯣ ꯇꯣꯁꯅꯥ ꯀꯣꯝꯅ ꯌꯦꯡꯉꯛꯏꯁꯤꯕꯣ ꯕꯨꯠꯂꯅꯦ ꯑꯣ ꯒ꯭ꯌꯥꯟ ꯊꯥꯕ ꯆꯅꯨꯀꯇꯣ 7ꯗꯒꯤ ꯍꯥꯏꯅꯤ ꯌꯥꯝ ꯉꯟꯅ ꯍꯧꯗꯣꯔꯦ ꯅꯣꯡ ꯂꯥꯛꯄꯅꯤꯕꯣ ꯅꯣꯡꯒ ꯆꯨꯊꯔꯗꯤ ꯐꯖꯅꯤ ꯑꯁ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯜꯂꯒꯦꯀꯣ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯋꯥꯏ ꯁꯥꯔꯁꯤꯅ ꯂꯥꯛꯄꯁꯤꯗ ꯕꯇꯟ ꯊꯥꯒꯦꯀꯣ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯊꯥꯅꯤꯡꯗꯦ ꯄꯨꯡ ꯑꯃ ꯊꯥꯒꯅ ꯏꯁꯥꯁꯦ ꯉꯁꯤꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯑꯁ ꯃꯤ ꯃꯌꯥꯝ ꯆꯪꯉꯛꯏ ꯂꯩꯃꯁꯤꯡ ꯍꯥꯏ ꯍꯦꯜꯂꯣ
ꯂꯩꯃꯁꯤꯡ ꯍꯦꯜꯂꯣ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯂꯥꯏꯐ ꯆꯪꯕꯤꯔꯛꯄꯩꯗꯃꯛ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯍꯩꯔꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯁꯤ ꯂꯥꯜꯂꯦ ꯐꯅ ꯂꯩꯃꯁꯦ ꯀꯗꯥꯏꯒꯤꯅꯣ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯆꯟꯅꯀꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕꯅꯤ ꯍꯟꯕꯤꯔꯛꯑꯣ ꯄ꯭ꯔꯤꯌꯥꯡꯀꯥ ꯍꯩꯃꯤꯟꯅꯁꯤ ꯀꯀꯥꯁꯤꯒꯤꯅꯦ ꯆꯦꯟꯅꯦꯜꯁꯦ ꯀꯩꯅꯣ ꯇꯧꯕꯤꯈꯣ ꯈꯪꯕ꯭ꯔꯥ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈꯣ ꯄꯣꯊꯥꯐꯝ ꯍꯥꯏꯅꯁꯨ ꯂꯩꯕꯅꯤ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯀꯥꯔꯕꯅꯦꯕ ꯑꯗ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯅꯤ ꯃꯥꯒꯤꯁꯨ ꯍꯟꯗꯣꯛꯩ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯄ꯭ꯔꯤꯌꯥꯡꯀꯥ ꯂꯩꯃꯁꯤꯡ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯣ ꯆꯦ ꯎꯁꯥ ꯂꯩꯃ ꯑꯣꯏꯔꯝꯃꯅꯤ ꯈꯪꯉꯦ ꯆꯨꯝꯕ꯭ꯔꯥ ꯑꯁꯥꯁꯤꯡ 35 ꯃꯤꯅꯤꯠ ꯈꯛꯇ ꯐꯥꯔꯤ ꯍꯣꯏꯅꯦ ꯑꯗꯣ ꯄꯨꯡ ꯑꯃ ꯊꯥꯅꯤꯡꯕ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯏꯅꯦ ꯋꯥꯏꯗꯤ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯊꯕꯛ ꯋꯥꯅ ꯁꯨꯔꯕꯅꯤꯅꯅꯦ ꯍꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯑꯃꯨꯛ ꯌꯥꯎ ꯁꯤꯒ ꯏꯔꯣ ꯁꯅ ꯂꯩꯃꯁꯤꯡ ꯑꯅꯨꯋꯥꯏ ꯀꯅꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯕꯣ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤ ꯑꯅꯋꯥꯒꯤ ꯃꯤ ꯌꯥꯝ ꯆꯠꯅꯩ ꯑꯩ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯒꯤ ꯃꯤ ꯌꯥꯝ ꯂꯥꯛꯏ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯅꯋꯥꯒꯤꯅꯤꯀꯣ ꯑꯅꯋꯥꯗꯒꯤ ꯔꯥꯅꯤꯄꯨꯔꯗ ꯁꯤꯐ ꯇꯧꯈꯤꯕꯅꯦꯕ ꯏꯕ ꯍꯩꯇ꯭ꯔꯥ ꯅꯪ ꯏꯔꯣ ꯌꯦꯁꯥꯁꯤꯡꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯊꯥꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯦꯁꯤꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯏꯁꯦ ꯃꯤꯁꯦ ꯌꯥꯝ ꯆꯪꯍꯜꯂꯣ ꯑꯗꯨꯑꯣꯏꯗꯤ ꯄꯨꯡ ꯑꯃ ꯂꯩꯒꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯦꯁꯥꯔꯁꯤꯡꯅ ꯄꯣꯊꯥꯐꯝ ꯀꯧꯔꯦ ꯂꯩꯃꯁꯤꯡ ꯅꯠꯇꯦ ꯀꯩꯅꯣ ꯍꯣꯏ ꯍꯣꯏ ꯂꯩꯃꯁꯤꯡ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯀꯅꯥꯅꯣ ꯑꯉꯥꯡ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯂꯩꯃꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯤꯔꯛꯎꯗꯣ ꯍꯥꯏꯃꯤꯟꯅꯁꯤ ꯑꯦꯁꯥꯔꯁꯤꯡꯅ ꯄꯣꯊꯥꯐꯝꯗꯤ ꯚꯤꯗꯤꯑꯣ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯔꯤ ꯄꯣꯊꯥꯐꯝ ꯑꯃ ꯂꯩꯔꯦ ꯄꯣꯊꯥꯐꯝꯒꯤ ꯃꯍꯨꯠꯇ ꯔꯣꯕꯣꯠ ꯑꯃꯒ ꯂꯩꯕꯅꯤ ꯌꯥꯎꯅꯦ ꯏꯅꯦꯝꯕꯣ ꯑꯃ ꯋꯥꯕꯅ ꯂꯣꯏꯔꯦꯅꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯑꯩꯕꯨ ꯑꯣꯅꯤꯡꯕꯅ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯈꯠꯂꯛꯑꯦꯅꯦ ꯏꯁꯥꯁꯤꯡ ꯄꯣꯝꯕꯤ ꯄꯣꯊꯥꯐꯝ ꯀꯩꯅꯣ ꯏꯁ ꯀꯀꯥꯅ ꯌꯥꯝ ꯂꯥꯎ ꯈꯣꯡꯉꯛꯑꯦꯍꯦ ꯈꯔ ꯈꯨꯝꯃꯛꯑꯦꯍꯦ ꯃꯤꯒꯩꯁꯦ ꯖꯔ ꯖꯔ ꯆꯦꯟꯊꯔꯛꯇꯦꯅꯦ ꯀꯩꯒꯤꯅꯣꯅꯦ ꯆꯅꯨ ꯀꯣꯊꯝꯆꯦ ꯑꯩ ꯊꯝꯃꯒꯦꯀꯣ ꯊꯥꯕꯜꯒꯤ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯣ ꯏꯅꯦꯝꯕꯣ ꯏꯀꯨꯕꯣꯛꯇ ꯁꯣꯌꯥꯕꯤꯟ ꯉꯧꯍꯜꯂꯨꯕ ꯑꯁ ꯃꯆꯤ ꯐꯠꯇ꯭ꯔꯗꯤ ꯑꯩ ꯉꯁꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯔꯣꯏ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩ ꯉꯁꯤ ꯍꯣꯏ ꯍꯣꯏ ꯆꯅꯨ ꯊꯥꯕꯜ ꯐꯖꯅ ꯆꯣꯡꯈꯥꯏꯔꯨꯔꯣ ꯅꯣꯏ ꯒ꯭ꯔꯨꯞꯅ ꯍꯦꯜꯍꯜꯂꯛꯑꯣ ꯆꯥꯛꯁꯤꯅ ꯍꯩꯃꯤꯟꯅꯁꯦ ꯑꯩ ꯀꯧꯈꯔꯦ ꯍꯩꯃꯤꯟꯅꯁꯤ ꯀꯥꯏꯗ ꯊꯥꯕꯜ ꯂꯩꯒꯦ ꯉꯁꯤ ꯁꯤꯜꯕꯥꯗ ꯂꯩꯅꯦ ꯁꯤꯜꯕꯥꯗ ꯂꯩ ꯀꯀꯥ ꯁꯤꯜꯕꯥ ꯊꯥꯕꯜ ꯅꯨꯡꯉꯥꯏꯕꯅꯤ ꯈꯨꯟ ꯆꯥꯎꯕꯅꯤꯅ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗ ꯅꯪ ꯏꯔꯤꯁꯦ ꯀꯗꯣꯝꯗꯅꯣ ꯅꯪꯅ ꯏꯔꯤꯁꯦ ꯅꯪꯉꯣꯟꯗꯅ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯁꯤꯒ ꯏꯔꯛꯑꯣꯕ ꯌꯦꯡꯒꯦ ꯐꯔꯦꯀꯣ ꯄꯨꯡ ꯑꯃ ꯐꯥꯅꯗ꯭ꯔꯁꯨ ꯉꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯦꯀꯣ ꯑꯩ ꯁꯪꯕꯗ ꯑꯗꯨꯝ ꯄꯨꯡ ꯑꯃ ꯐꯥꯅ ꯊꯥꯔꯛꯀꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯂꯥꯏꯐꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯂꯩꯃꯁꯦ ꯄꯥꯛꯄꯤ ꯃꯅꯥꯎꯅꯦ ꯑꯣ ꯈꯪꯉꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯩꯃ ꯁꯤꯡꯖꯃꯩꯒꯤ ꯏꯅꯝꯃ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣ ꯂꯩꯃꯁꯤꯡ ꯅꯪꯁꯦ ꯃꯨꯚꯤ ꯂꯥꯏꯚ ꯂꯣꯏꯁꯜꯂꯣ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯆꯦ ꯁꯣꯐꯤ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯆꯦꯅꯀꯣꯟꯗ ꯕꯥꯏ ꯕꯥꯏ ꯆꯦꯆꯦ ꯕꯥꯏ ꯕꯥꯏ ꯕꯦꯁ ꯑꯣꯐ ꯂꯛ ꯂꯩꯃꯁꯤꯡ ꯑꯣ ꯅꯣꯏ ꯆꯦꯆꯦ ꯄꯥꯛꯄꯤꯒ ꯀꯣꯏꯔꯛꯑꯣ ꯑꯩꯈꯣꯏꯗ ꯚꯤꯗꯤꯑꯣ ꯅꯝꯃꯁꯤ ꯂꯥꯛꯑꯣ ꯍꯩꯃꯤꯟꯅꯁꯤ ꯕꯥꯏ ꯃꯤ ꯃꯉꯥꯗꯤ ꯂꯩ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯂꯩꯃꯁꯤꯡ ꯐꯔꯦ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦꯀꯣ